China saba mobile application yankai mapan India lengak na thingjin khibadagi India da China na akan bamieng changba haukhre. Hiram masigi matang dangarang pangthokiba press briefing amada China gi foreign ministry gi wangangloi oiriba Zhao Lijiang na phongdokhibada India da China gi mobile application yankai mapan thingjin khiba asida yamna kupna yengshinbagi thabak chathari. India na Chinese business sing India manung da thingjinbagi thodang leijai haina mahakna phongdokhi. India na phireb asi leibak ani gi marakta tha sigi tang tara mangada ngamkhai da thokhiba mungnabagi thodok adugi matungda Bharat leingak asina lawba achobo phireb amani. Amaromda TikTok India gi mako oiriba Nikhil Gandhi na haikibada ngasi phawbuda India gi TikTok sinariba singi ipaw amata kanagumba leiba amata da pithokpa leitri China gi lengak ta phawba information amata pikhiba leite haina sengdorokli. Panbei India da leiriba miyoi singna maruaina yamna pamna sinariba application singi manungda TikTok, Likee, UC browser, Mobile Legends singba sing thingjinba asida yaukhibani. Thingjin khiba asida India gi maruairiba business organization amadi miyoi kyana thagatpa wafam singdi phongdorokhiba leikrabani. Aduga atopa pawmana negative report laknuraba inmate kunmanga mathangi numita positive oire haina report lakpadagi miyam mipainabana luton chatle amu hana test tawbada manga positive oiramle. Thawong asi taraina lawba yaroi masi community spread oihalaknabagi achauba machak oigani RIMS ki mathakta lenganga thijingadabani. TNL Urkhul district ki community quarantine center da lairakhiba inmate kunmanga gi sample sing tha sigi tang kunmari da test tawnaba RIMS na laukhathraba matungda tha sigi tang kun taruk ki numidang pung nipan makhairom taba matamda negative oire haina report pirakpadagi discharge tawnaba thorang lamnaba inmate sing mathangi numit tang kun taret ki numidang pung taret makhairom taba matamda RIMS ta gi amu hanna inmate sing asigi result positive oire haina khangalakpadagi Urkhul district ki miyam mipainabana luton chatnare hairi. Result asi thajaba watpadagi amu hanna inmate kun manga asigi manungda tarani thoi test tawbada manga amadi positive oiba thengnare aduga inmate tara humdoi amadi amu hanna test tawnanaba amadi yengsinnaba Imphalda pukhre hairi. Inmate kun manga asi Chingai dagi tarani thoi Rambadagi tara humdoi ni hairi. Chingai dagi tarani thoi asi amu hanna test tawbada manga positive oire haina confirm tawkhibani aduga Rambadagi tara humdoi amadi amu hanna test tawnaba Imphalda pukhre hairi. Thawong asina community spread tawnabagi achauba machak ohele haina Urkhul gi miyamna pendapa phongdoknarakli. Hiram asiga mari leinana Tangkhul Nagalong TNL gi president Hopingsan A Simrena haikibada RIMS ki thawong asi taraina lawba yaroi community spread ohelaknabagi achauba machak oigani. RIMS ki mathakta lenganga thijingadabani. Mahakna makatana haikibada Urkhul da hangliba community quarantine center singda leiriba inmate kunmanga gi result tha sigi tang kun tarukta negative laklaba matung nonganbagi tang kun tareta positive oire haiduna medical authority singna phongdorokpa si section dabagi achauba mami adu miyamda uthorakle miyoi bagi punsibu miyoi kharana karisu leitana sanaba si lumalawi hiram asida chendaram bakhudimak lemna thabiganu haina mari leinaba singi pukning singsilakli. Inmate kunmanga gi test asi RIMS hospital da tawbani test tawfamda leiriba miyoi singna quarantine center mayamdagi lawkhalakpa sample sing adu ningthina khaidolaga thamde haibadu handaki thawong asina mayek sengna takle. Masida mapung oina section driba amadi miyamda mipaiba poheliba sing asi India amadi Manipur leingak na matik chaba thabak lawkhatkadabani haina su mahakna makhatana phongdoraki. Aduga atopa pawamana Manipur gi apunba case lising amaga chani kunthra mari sukhre. Manipur gi apunba confirm case lising amaga chani kunthra mari sukhibaga loinana chamnga ga yankhai humdoi recover tawba ngamkhre amadi chatruk ka marphuma thoina active case ta leiri. Aroibada Paubila News Reader ki video yengiri ba khudingmakko thagchari.